Arambai Tenggol gi luchingpurel Korounganba Khuman gi Mathakta NIA na Palliba case ase Khudakta Louthokkadabani amadi khul ngakpa shing phaba yaroi haiba demanda Sekmaijin gi meira paibi na Sekmaijin thong Mathakta Khongjang changshinkhre Sekmaijin gi masing yamlaba meira paibi na tongan ba kholau kaya lautuna changshinkhiba Khongjang aduda saruk yakhibi thoibi kaubi meira paibi amana hai Arambai Tenggol gi luchingpurel Korounganba Khuman gi Mathakta NIA na Palliba case ase Khudakta handokpaga loinana khul ngakliba shing phaba punba tawraklabadi mama oibi na mang tharaga sigani haina mahakna makhatana phongdokhi ngasi akoina mafam sida mayam punjariba dharana famjariba amadi sagan kaya laujariba se akoi Sekmaijin apumba Kaksing district amadi Imphal West Katuren Kagup apunbada leiriba Sekmaijin gi meira paibi sing ni punna koi Khongjang changshin binari se akoina hoji sa Arambai gi luchingpurel sa Korounganba gi Mathakta NIA na Palliba ekse akoi yajaningde aduda natana isa khungakpa singi Mathakta khungakpa isa singi Mathakta Palliba ek amadi makoi daba case kaya pandana makoi phanaba honariba khudingmak khudakta handokpigidabani aduna karigumba masi Khongjang je handoktaba taragadi mama oibi akoi mayamna isa singi damakta akoi mamam thaduna sigani haibase ngasi akoi mayamna media gi thongda phongdokjari